Urkul Post Office tamna purapa courier bag contractor cookie militants na may thakre Impal Urkul lambi de cookie sing sa thari counter economic block ke khongjang manung da ngarang Impal gi head post office ta gi Urkul gi post office tamna purapa courier item bag contractor Litan police station gi manung chanba Sangkai cookie village mapal cookie kulai pai sing gun point da muloraba matung Sangkai village ground da mai thadar man kre cookie kulai pai sing na mai thakraba courier item sing adu da postal parcel ATM card passport amadi ati mail gi polam sing yauri bag contractor adu gi manung da Urkul gi kontra thumdal gi mari amasung kamjong gi ama yauri hairi thodo sigi matang da Urkul post office ki post master rungrepam ringmai na mari ne basung da complaint ama file chokre amarom da thodo sigi matang da Litan police station da Nazir Hussain kawmi amana tawrokiba complaint gi matung ina Urkul post office tamna purakpa courier item bag contractor lambi de ko khunja sing amadi militants na mulaga mai thakibani FIR sigi matung ina ngarang yang popi dagi joint convoy escort team aman Urkul gi post office ta deliver tawbo chatpani adu team aduna Litan police station manung chanba Sangkai ko ki kulma payor pada chawrana ngarang ayuk pung tara rom tabada khulai paiba cookie militant manga taruk rom yawba cookie khunja sing na polam sing adu loina lokthakibani cookie khulai paiba sing aduna gari dagi processing lokthaba aduda apam aduda labor secretary portion kari torboge haina hangakli adu cookie khulai paiba sing aduna gari adugi driver adu maphai ganda nongmoina namlaga tumina leinaba haiki madur maram oiraga maha karimata tawbungam khide khulai paiba sing aduna security force ki kangu aduda courier gi team single lokthapani haiki tungda cookie militant sing aduna courier item bag contractor adu Sangkai village ground purga mai thadoki loina post office ki gari adu sumai thana honaki adu gari ani da lakko masakang da basing aduna mai thadana hairambadagi thakide hairi amarom da thong adu gi mayuta ngasi Imphal gi head post office da wakat inform famduna yaning da phungtokre ko na Kokro Janata Party ki protesters sing thadokina ba khankre NEET ki question leak oikibaga mai lena Damrendra Pradhan bu education ministry pham lothona ba Kokro Janata Party na lusingdra tungsan gi bakhungdang da saruk yakiba mairoi singi mathak maral amata gi action lokotana ba Supreme Court na yathang pikre ko na hai police na FIR file tawada akaibelete adubu mairoi singi mathak ta akanwa thabak amata lokholoidabani hanagi criminal record leitaba singda hajaliba sing asi thadokigabani jantar mantar amadi Delhi gi atei atoba pham singda lena Maharashtra, Bihar, Gujarat, Assam, West Bengal amasung Kerala da kongjang tangsalakhiba mairoi singda police na kahenwa thawung chathakibagi mayokta file torakwa petition sing Chief Justice Surya Khan, Justice Jaymalia Bakchi amasung Justice B Mohan gi bench amana hearing chathaki tongan ba petition singda hisam chamba kongjang tangsalakwa mairoi singda lati charge tokiba loina pellet guns, tear gas amasung electric weapon senakibadu constitution gi article number 13 amasung kurmatagi wamuda leiba thawungni haina wakalaki Tamil Nadu da boiler yonba thingkre Tamil Nadu Chicken Traders Federation na July kontramate dagi state yensa yonba thingle haina laktokre ye loirbe singlenga ki kanglon nga nachicha pijadaba maramna miyam dangsang suningai orekpodagi thorang ase lokulakpani hairi LPG gas cylinder pokhai pudi dukan manga maine tumna sakre Chandel jiste ki chapi karong subdivision ki tampi khul junction tangara numidang LPG gas cylinder pokhai dena pham adu leiba dukan manga maine tumna saktuna lupa lakh ya ogedaba pochai sing amang ta thon kre hairi tampi khul gi junction da leiba maine chakra dukan sing adu ST chungam koba tampi khul asida leiba mioi amagini hairi thodok thopom dagi phangba pagu matung ina afam adugi dukan amada horokki mai chakpagi thodok adugi manung chana dukan aduda thamba LPG gas cylinder asi khangudana pokhai podagi thangnana leba dukan singda mai waidana kana chakpa horokki bani khunja singda mai chakpa kanana ba kanwongda honarabasu punna dukan mari maina tumna saki hairi mai chakpagi thodok hek thokpada khunja sing chapi karang police station amas manak nakpada leba Assam Rifle amadi Sugunuda leba fire station da pawpi ki adubu Sugunuda leba fire station asi chapi karang da kilometer 33 lakna leba maramna Sugunudagi fire brigade sing thodok thopum da usulappada minute kundagi na kuntra pawba changba maramna chaleba dukan sing adu ningthina kanba ngamkidabani hairi fire brigade team na mafam adu yosalachungide police Assam Rifles ki assistant commandant Ravindra Kumar lusingba Assam Rifles personnel single na mai kanaba thabak sing pakat ki maduna yamla kana mai chakpa maramna chaleba mai sing adu muthatpada chawna awawa nangki hairi
rang sapi karong subdivision headquarter da thokiba mai chapagi thodo aduna subdivision asigi khunja sunda matam kuinidagi dabi toduna lakpa subdivision asida fire station ama lenga na thambiduna athubada emergency response sing lehenba amadi mafam asida miyebagi punsi amasung lantum emergency thokma tamda convener na ba haijadana lakibadu nahunana khunja sina nisinglakli pung nipuni pang manung da hantokadabani beneficiary sing nupi sing yaifana ba lenga na hoktokiba scheme ima nongthang lemai yaifa tengba sing kanaba pigani haidana beneficiary sing tagi miyoi kharana maram chada loksan kiba senpam sing pung nipuni pang manung da hantokta tarabadi aingi oiba mateng lorogani haina moirang pansang dagi konsengbam bipin chandran phongtorakli moirang lankhai da ngasi pangwising unaba amada wafam ase phongtoladana makhata na hai kumja solising ani krumdagi napila namita hanagi chief minister N Birena ima nongthangle me yaifa tengba scheme ase hodolaba matungda solising ani kulmari da amuk launch tawki madugi matung solising ani kuntaruki July 2023 da hojik leriba CM na sanction tawdana beneficiary khudima account da direct beneficiary transfer tawragani haina laukthokpa lekhrabani adubu moirang AC da leriba beneficiary sing ani cha truk henba asigidi karigumba MLA sing worker ni haijaba kharana beneficiary sindagi tongan senpom kya khairongki amadi madugi proof and evidence matik chana leire scheme asigi senpom ase tha amada lupa chonga khadamak phangadabani adubu leita laira miyosingi puksak thatat padawna beneficiary singi account da chala kadaba senpom matpa haibase laira miyosingi ngaksam metpani mahana hai MLA gi office da lalaga adar submit tawraga MLA gi ayaba lawraga scheme ase pigadabani haina su MLA gi workers singna santorakli wafam ase yam chumbono haibadu mari renaba department singna thidokpiu scheme asigi lakraba account da changkraba senpom sing ase MLA gi office da kawraga submit tawlaga mahaki political gi khudong chabalong nanaba honarabra haibasi asobo wahang amo oirakli maram asina beneficiary singnasu laklibi scheme asigi senpom ase kanagumba kharana khut thingjalaga logba yaba nate haibasi khangbibam thoi pangmising unabadu da beneficiary kya amasu yauki beneficiary sing amanasu scheme adu kanaba phangangani haidana masamuktagi sel loki haiba famsu phongtorakhi